Sunday numitni pamuba amadi thoibi animak thoibigi mapamda chatli khara thuna yaunanaba haiduna mayai lambilomda chatli mayang Ifal Bazar yorokpadani thoibina la nga leki swaide pamubana au hoi natragana aswai pat mayada yonbutu leisira thoibina atu tamba ngamdeda swaide sum leirase pamuba gari do mafam chana park tawraga khami pamubana thamna kumuko hoibi kumgeba ani do kuminaraga nga choba malairaga mana masing kharega leyaga amugari da kakhale pamubana nga nina taangira hongira gyan ta deda khangdeda haigumdada pamuba gari do amuk thawwa hawi pamuba amadi thoibi animal yum yoduna gari do thongal da khamlaga changlei Indira so gari makol tabaduda mapanda tholei Indirana lao lao chango ngasai de imana ngaibani pamuba Indira da haifet non tharaga khoirami yare yare thoibina ima se lambi dei lerakpani thoibina purakleba nga chak atei atei singadu mama da pisile Indira lao lao imuda changsi lao ibunga kisu hangoidunu hekta chango pamuba na hoima se sida phamoi bunga imane chaga longe ima chadi thaklagumse chakoina hekta charase chaksu chadoini chasu thakadoni thoibina ima chado ai lolage phare phare loluro thoibi chakhumda chalonba changkhe pamubaga Indiraga wari watai sanari Indirana amaduna ne kamdaurino khangde aisu amukta chatke tobase hekta ngamde thabaksina ima ihanida akoina dum chale fasana dum leiri akoidi ima nai tomta leibagiso yam nungai trune hera imagi dine kesu khalunu nang pabung dubu kamdaurige masagadi kalliba natro ahoima khemtawdeda kanagi anabaga mata changbana te masana sune yana cheksinbani ahaldo luna tawbiyuko thoibi marak thana chado puthok tholai mayam cha nung thakpa loiraga chak ising thongnana basim sari somdana ningthemna mama ngasa khoidum cha haidu chapudo yaujaramgadamni haima nang yawningadi kok haiba yadro ngasai domjana di haibane bako aduda aise tallina adukandadi hauji amu chatninge ayingbina is haipadi nasaktuga ningthibina ningthembu koi kawrei ningthem ka manungdagi chenthoraklaga haw nine ai mama ga leye nine gi lakta lao nine kainom bizage hoi mama ai nine gi manakta chatle ningthem ka dagi chenthokre numidang wairamning thoibi ka pamubaga suyumda hale pamubana se sipusalo ai kainom lairukige hoi yumdai hapakpa poche singadu thoibi pusalei nongma haukibana thoibigi fibamsu ahongba lai honglakliba thoibigi fibam aduda pamubasu cheksana bakan hotnaije pamubana ayam wahanganu ko thoibya khedorgeda nangna thabak tawbada yam chopido kaigi da habade kitang soingamdana tusan kosan tawro mangja doisi kana noba nang khaloba hoiba aisu khangi haiba khangi ngaktani nangidi ya paka chawi he asingba pakhadadi pakhatta ya bro madangnani hoiba aigine ko aisini tabakado yam tawgano itay moi ningthibi oi main tawjani hoiba tawregeba sungangadi khamai tawdoino ngangbadi natena sauningbadai hairini jackson anaba ado ai kumtharage hoi tabna kumuko hoiba chakhumdani ayingbina haima nangamukumla abo kada dum layu yadro sum kada lesinbada ngai tabaini iche nungai taba nati gathoka sinse yam wabani adunani ichina dum tawba yaba ngaktani ningthibi su leiri thoibina hoije phamu chokri duda ichi sum tawge nang sum yengo ko ningthibi su chakhumda changi ningthibina aima inama kedawrino sida kada dum phasana leyu yadro thoibina mo noyu daba duda nungai tadana tawrini ado haujikti yam wahangenu khangbra angangdo sohenbaga yaroi ko thoibina mo hek mi tei hoi papungoi tani masiangang sudiba ningthibina taro he asengbani inama yam hanganu ko thoibina hoiba sigi wahai sida tabadane aise awaba mo oire ngasidi thoibi maitei gi chatnabi matungina saringna chakawba matamadu yorakle thoibi mapamda chatuna apopi mama amadi manawno pisinga harawarau chawchaminari Indirana hautrabro hawema memi janam ngane haibe charabani natradi Indirana nangna hawi haibe simane sukyaw yawdrabani haima asuk yam hawli sidi kainun he ayingbin hairakpani memi jana
ꯍꯥꯎꯇꯦ ꯑꯩꯗꯤ ꯏꯟꯗꯤꯔꯥꯅ ꯆꯥꯁꯜꯂꯣ ꯃꯦꯃꯤ ꯆꯥꯅ ꯑꯃꯨꯛ ꯅꯠꯇꯦ ꯑꯗꯣ ꯑꯩꯅ ꯌꯥꯝ ꯈꯪꯅꯤꯡꯕ ꯑꯃ ꯂꯩꯔꯤꯌꯦ ꯏꯟꯗꯤꯔꯥꯅ ꯀꯔꯤ ꯑꯃꯨꯛ ꯈꯪꯅꯤꯡꯂꯦ ꯁꯨꯃꯥꯏꯅ ꯁꯔꯤꯡꯅ ꯆꯥꯛ ꯀꯧꯏꯁꯦ ꯀꯩꯒꯤꯅꯣ ꯁꯤꯅꯤ ꯏꯟꯗꯤꯔꯥꯅ ꯃꯁꯤꯒꯤ ꯋꯥꯉꯧꯂꯣꯟꯁꯦ ꯌꯥꯝꯅ ꯋꯥꯡꯈ꯭ꯔꯖꯥꯠ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯕꯅꯁꯨꯅꯦ ꯂꯣꯏꯕ ꯌꯥꯔꯣꯏ ꯑꯗꯣ ꯈꯔꯗꯤ ꯍꯥꯏꯌꯨꯗꯅ ꯏꯃꯥ ꯏꯟꯗꯤꯔꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ 8 ꯅꯠꯇ꯭ꯔꯒ 9 ꯁꯨꯔꯛꯄꯗꯅꯦ ꯃꯄꯥꯝꯗ ꯅꯤꯡꯉꯣꯜꯕꯨ ꯁꯔꯦꯡꯅ ꯆꯥꯛ ꯀꯧꯕꯒꯤ ꯆꯠꯅꯕꯤꯁꯦ ꯂꯩ ꯀꯧꯁꯨ ꯀꯧꯅꯩ ꯃꯁꯤꯒꯤ ꯃꯔꯝꯁꯤꯅꯅꯦ ꯑꯉꯥꯡꯗꯣ ꯃꯤꯑꯣꯏ ꯃꯤꯇꯝ ꯁꯨꯔꯛꯂꯦ ꯑꯗꯨꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯆꯪ ꯇꯥꯕ ꯊꯥꯕꯨꯡꯗ ꯀꯧꯅꯔꯤꯕꯅꯤ ꯑꯌꯥꯝꯕꯗꯅꯦ ꯊꯥ 8ꯇ ꯂꯣꯏꯅ ꯀꯧꯅꯩ ꯃꯦꯃꯤ ꯆꯥꯅ ꯍꯣꯏ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯣꯏꯕꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯄꯥꯝꯃꯨꯕꯁꯨ ꯂꯦꯞꯇꯣꯞꯇꯨ ꯑꯣꯟ ꯇꯧꯔꯒ ꯀꯔꯤ ꯈꯔ ꯅꯝꯂꯤ ꯊꯣꯏꯕꯤꯅ ꯙꯥ ꯄꯥꯝꯃꯨꯕꯁꯨ ꯑꯗꯨꯃꯛ ꯈꯨꯝꯂꯛꯏ ꯍꯥꯎ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯗꯅ ꯍꯥꯏꯌꯨ ꯀꯩꯅꯣꯅꯦ ꯑꯩꯅ ꯏꯕ ꯋꯥꯔꯤꯗꯣ ꯂꯣꯏꯔꯛꯑꯕꯅꯦ ꯑꯗꯨꯗꯣ ꯐꯣꯡꯁꯦ ꯀꯩ ꯄꯥꯝꯃꯨꯕ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯩꯅ ꯅꯍꯥꯟꯗꯩ ꯏꯔꯤꯗꯣ ꯋꯥꯔꯤꯅꯤ ꯅꯣꯚꯦꯜ ꯑꯃ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯀꯩ ꯋꯥꯔꯤꯅꯣ ꯃꯃꯤꯡ ꯀꯩ ꯀꯧꯒꯦ ꯅꯪꯉꯩꯁꯦ ꯀꯧꯏ ꯍꯩꯁ ꯐꯖꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗꯒ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦꯅꯦ ꯍꯌꯦꯡ ꯂꯣꯏꯔꯀꯥꯟꯗ ꯍꯥꯏꯒꯦ ꯍꯥꯏꯔꯤꯗꯨꯗꯤ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯂꯣꯏꯒꯗꯕ ꯂꯣꯏꯔꯅꯤꯌꯦ ꯂꯣꯏꯁꯤꯜꯂꯣ ꯑꯗꯨꯒ ꯄ꯭ꯔꯦꯁ ꯆꯠꯄꯤꯔꯒꯅꯦ ꯗꯤꯇꯤꯄꯤ ꯇꯧꯍꯜꯂꯁꯤ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯖꯥꯠꯅꯤꯍꯦ ꯋꯥꯔꯤꯗꯣ ꯏꯕꯗꯤ ꯑꯩ ꯌꯥꯝ ꯀꯞꯈꯤꯕꯅꯤꯕꯣ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯈꯪꯗꯦ ꯅꯍꯥꯟ ꯍꯌꯦꯡ ꯄꯥꯔꯒ ꯑꯗꯨꯝ ꯈꯪꯂꯅꯤ ꯏꯟꯊꯣꯛꯅꯁꯨ ꯆꯥꯛꯍꯟꯈ꯭ꯔꯦꯗꯀꯣ ꯄꯥꯝꯃꯨꯕ ꯂꯦꯞꯇꯣꯞ ꯅꯥꯀꯟꯗ ꯊꯝꯂꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠꯇꯨꯅꯁꯨ ꯅꯨꯡꯁꯤꯅ ꯂꯥꯟꯕꯤꯔꯤ ꯄꯥꯝꯃꯨꯕꯅ ꯅꯪꯅꯁꯨ ꯅꯨꯡꯁꯤꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯑꯩꯅꯁꯨ ꯙꯥꯕꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ ꯑꯗꯣ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗ ꯍꯦꯜꯂꯝꯒꯗ꯭ꯔꯣ ꯍꯦꯜꯂꯝꯃꯣꯏ ꯑꯅꯤꯃꯛ ꯆꯥꯡ ꯑꯃꯗ ꯂꯩꯔꯝꯒꯅꯤ ꯅꯨꯡꯁꯤꯕꯁꯤꯅ ꯀꯔꯤꯒꯨꯝꯕ ꯆꯥꯡ ꯑꯣꯟꯕ ꯌꯥꯔꯝꯃꯗꯤ ꯐꯗꯧꯅꯤꯗ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯅꯨꯡꯁꯤꯕꯅ ꯆꯥꯡ ꯑꯣꯟꯕ ꯌꯥꯔꯝꯃꯗꯤ ꯃꯤ ꯈꯠꯅꯔꯣꯏꯗ꯭ꯔꯣ ꯑꯗꯨꯅꯅꯤ ꯌꯥꯍꯜꯂꯝꯗ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯀꯩꯒꯨꯝꯕ ꯑꯣꯟꯕꯗ ꯗꯥꯅ ꯍꯦꯜꯂꯦꯅ ꯈꯜꯂꯣ ꯗꯥꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯣꯏꯗ꯭ꯔꯣ ꯑꯩꯅ ꯍꯦꯜꯂꯦꯅ ꯈꯜꯂꯣ ꯑꯩꯅꯁꯨ ꯗꯥꯗ ꯁꯥꯎꯅꯤꯡꯗꯣꯏꯅꯤ ꯑꯗꯨꯅ ꯑꯣꯟꯕ ꯌꯥꯗꯕꯁꯤꯅ ꯐꯔꯦꯗꯅ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯗꯤ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣ ꯏꯆꯥꯁꯦ ꯃꯁꯛ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯕꯨ ꯋꯥꯠꯂꯤꯆꯣ ꯃꯁꯛ ꯎꯗ꯭ꯔꯁꯨ ꯃꯈꯣꯜ ꯇꯥꯕꯗꯤ ꯌꯥꯏꯗꯅ ꯄꯥꯝꯃꯨꯕ ꯃꯅꯥꯀꯣꯡꯗꯨ ꯊꯣꯏꯕꯤꯒꯤ ꯃꯕꯨꯛꯇꯨꯗ ꯇꯞꯅ ꯊꯝꯃꯤ ꯄꯥꯝꯃꯨꯕꯅ ꯏꯁ ꯄꯄꯥ ꯀꯧꯔꯛꯏ ꯊꯣꯏꯕꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯄ ꯃꯇꯝꯗ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯅ ꯈꯨꯖꯣꯛ ꯊꯟꯅ ꯍꯩꯔꯕꯗ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ ꯊꯣꯏꯕꯤꯁꯨ ꯑꯗꯨꯃꯉꯥꯏ ꯄꯥꯝꯃꯨꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯤꯠꯌꯦꯡꯈꯥꯗ ꯀꯌꯥꯗ ꯃꯅꯤꯡꯇꯝꯅ ꯍꯔꯥꯎꯅ ꯂꯩꯖꯔꯤꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯗꯨꯃꯛ ꯑꯣꯏ ꯈꯪꯗꯦ ꯋꯥꯈꯜꯁꯤꯁꯨ ꯑꯃꯨꯛ ꯍꯦꯛꯇꯃꯛ ꯁꯣꯟꯊꯔꯛꯏ ꯑꯁꯤꯒꯨꯝꯕ ꯏꯃꯨꯡꯁꯦ ꯉꯁꯤꯗꯤ ꯊꯤꯕ ꯋꯥꯕꯒꯨꯝ ꯊꯣꯛꯏ ꯃꯧ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕ ꯃꯅꯦꯝꯅ ꯃꯃꯧ ꯑꯣꯠꯄ ꯋꯥꯔꯤ ꯀꯌꯥ ꯇꯥꯔꯤ ꯎꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯧꯔꯛꯂꯤꯕꯁꯤ ꯅꯍꯥꯁꯤꯡꯒꯤ ꯃꯔꯥꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯍꯥꯏꯕꯁꯤꯅ ꯇꯁꯦꯡꯅꯃꯛ ꯇꯉꯥꯏ ꯐꯗꯕ ꯑꯃꯅꯤ ꯏꯃꯨꯡ ꯑꯃꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯟꯇꯤ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯊꯣꯏꯕꯤ ꯃꯁꯥꯗꯨ ꯄꯣꯊꯥꯅ ꯂꯣꯏꯁꯤꯟꯐꯝ ꯊꯣꯛꯄ ꯏꯔꯤꯕ ꯋꯥꯔꯤꯗꯨ ꯂꯣꯏꯁꯤꯟꯈꯔꯦ ꯍꯧꯖꯤꯛ ꯄꯥꯝꯃꯨꯕꯁꯨ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯔꯦ ꯊꯣꯏꯕꯤꯒꯤꯗꯃꯛ ꯄꯥꯝꯃꯨꯕꯅ ꯆꯥꯅꯤꯡꯕ ꯈꯟꯗꯨꯅ ꯍꯣꯠꯅꯔꯤ ꯑꯌꯤꯡꯕꯤꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯀꯥꯈꯠꯂꯛꯏ ꯑꯌꯤꯡꯕꯤꯅ ꯌꯥꯔꯦ ꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒꯦ ꯏꯆꯦ ꯅꯆꯥꯗꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯏꯆꯦ ꯇꯧꯗꯤꯌꯦ ꯗꯣꯛꯇꯔꯅ ꯊꯥꯔꯛꯄ ꯃꯇꯝꯗꯨꯁꯨꯅꯦ ꯀꯨꯏꯗꯔꯦ ꯀꯅꯥꯅ ꯈꯪꯕꯅꯣ ꯃꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯦꯛ ꯇꯧꯕꯁꯨ ꯍꯣꯏ ꯏꯆꯦ ꯑꯌꯤꯡꯕꯤꯅ ꯑꯃꯨꯛ ꯄꯥꯝꯃꯨꯕꯗꯣ ꯀꯥꯏꯗꯅꯣꯝ ꯆꯠꯈꯤꯕ ꯃꯥꯜꯂꯤꯅꯦ ꯍꯣꯏ ꯏꯆꯦ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯍꯥꯏꯔꯝꯕꯅꯤ ꯊꯨꯅꯕꯨꯗꯤ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯑꯌꯤꯡꯕꯤꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗꯅꯦ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄ ꯍꯥꯏꯕꯁꯦ ꯇꯧꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯨ ꯃꯥ ꯆꯠꯈꯤꯕꯗꯨꯗꯅꯦ ꯅꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏꯅ ꯂꯥꯛꯏꯅꯤ ꯉꯁꯤꯗꯤ ꯗ꯭ꯌꯨꯇꯤꯁꯨ ꯑꯣꯞ ꯂꯩ ꯑꯗꯨꯅꯅꯤ ꯀꯩꯁꯨ ꯈꯟꯗꯦꯗ ꯏꯆꯦ ꯏꯇꯣꯝ ꯂꯩꯕꯒꯤꯗꯤ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯀꯩ ꯆꯥꯅꯤꯡꯒꯦ ꯅꯪꯕꯣ ꯀꯩꯁꯨ ꯆꯥꯅꯤꯡꯗꯦꯗ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯍꯤꯞꯄꯨꯀꯣ ꯀꯔꯤ ꯇꯧꯅꯤꯡꯉꯁꯨꯅꯦ ꯏꯆꯦꯗ ꯐꯣꯟ ꯍꯦꯛꯇ ꯇꯧꯔꯛꯑꯣ ꯑꯩ ꯀꯨꯝꯊꯔꯨꯈꯤꯒꯦꯀꯣ ꯊꯣꯏꯕꯤꯅ ꯑꯃꯨꯛ ꯍꯣꯏ ꯏꯆꯦ
ꯑꯌꯤꯡꯕꯤ ꯀꯨꯝꯊꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯥꯝꯃꯨꯕ ꯍꯜꯂꯛꯇꯨꯅ ꯀꯥꯗ ꯆꯪꯉꯛꯏ ꯄꯥꯝꯃꯨꯕꯅ ꯑꯦꯗꯚꯥꯟꯁꯀ ꯄꯤꯁꯜꯂꯝꯃꯕꯅꯤ ꯀꯌꯥ ꯍꯥꯏꯔꯛꯀꯦ ꯂꯥꯏꯔꯤꯛ ꯃꯁꯤꯡꯗꯣ ꯑꯩꯅ ꯌꯣꯟꯕꯒꯤꯁꯨ ꯅꯠꯇꯕꯅꯤꯅ 300ꯈꯛ ꯑꯣꯏꯅ ꯅꯝꯃꯨ ꯍꯥꯏꯔꯝꯕꯅꯦ ꯀꯣꯄꯤ 300ꯗ 50,000ꯃꯨꯛ ꯍꯥꯏ ꯈꯔ ꯇꯥꯊꯣꯛ ꯆꯠꯁꯤꯟ ꯌꯥꯅꯤꯗ ꯑꯁ ꯃꯁꯤꯡ 300ꯗ ꯌꯥꯝꯃꯜꯂꯦ ꯌꯥꯔꯦ ꯀꯩꯅꯣ ꯑꯩꯁꯨ ꯑꯩꯒꯤ ꯁ꯭ꯇꯥꯐ ꯑꯇꯩ ꯃꯌꯥꯝꯗꯁꯨ ꯄꯤꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯥꯒꯩ ꯅꯥꯇꯩ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯁꯨ ꯌꯦꯟꯅꯤꯗꯅ ꯍꯣꯏ ꯗꯥꯅ ꯐꯅꯤ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯔꯣ ꯑꯩꯅ DGPꯗꯣ ꯂꯣꯏꯁꯤꯜꯂꯒ ꯀꯣꯄꯤ ꯑꯃ ꯍꯥꯟꯅ ꯂꯧꯒꯦ ꯍꯥꯏꯈꯤꯕꯅꯦ ꯑꯝꯇ ꯄꯥꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯥ ꯆꯠꯊꯁꯦꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯁꯦ ꯄꯣꯊꯥꯔꯣ ꯑꯩ ꯐꯤ ꯑꯝꯇ ꯍꯣꯡꯒꯦꯀꯣ ꯗꯣꯛꯇꯔꯅ ꯍꯥꯏꯕ ꯃꯇꯝꯗꯤ ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯅꯨꯃꯤꯠ 5ꯅꯤꯃꯨꯛ ꯋꯥꯠꯂꯤꯉꯩꯗ ꯊꯣꯏꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯦ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯄꯥꯝꯃꯨꯕꯁꯨ ꯃꯁꯥꯗꯨ ꯏꯄꯥꯗ ꯄꯥꯈꯠꯆꯩ ꯈꯥꯗ ꯑꯃꯨꯛ ꯆꯦꯟ ꯋꯥꯡꯗ ꯑꯃꯨꯛ ꯆꯦꯟ ꯇꯧꯗꯨꯅ ꯂꯩ ꯗꯣꯛꯇꯔꯅ ꯑꯃꯨꯛ ꯀꯧ ꯅꯔꯁꯅ ꯑꯃꯨꯛ ꯀꯧꯔꯛ ꯇꯧꯕꯗ ꯄꯥꯝꯃꯨꯕ ꯉꯝꯅꯅꯕ ꯍꯣꯠꯅꯔꯤ ꯃꯁꯥꯗꯨ ꯆꯣꯛꯊꯕꯗꯤ ꯅꯥꯏꯗꯦ ꯗꯣꯛꯇꯔꯒꯤ ꯑꯦꯗꯚꯥꯏꯁ ꯃꯇꯨꯡꯏꯟꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯣꯄꯔꯦꯁꯟ ꯇꯧꯅꯅꯕ ꯌꯥꯅꯔꯤ ꯊꯣꯏꯕꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯗ ꯍꯤꯞꯂꯤ ꯄꯥꯝꯃꯨꯕ ꯃꯈꯥꯗ ꯐꯤ ꯑꯃ ꯊꯥꯔꯒ ꯍꯤꯞꯂꯤ ꯊꯣꯏꯕꯤꯅ ꯗꯥ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯅ ꯀꯧꯔꯛꯄꯗꯨꯗ ꯐꯨꯛ ꯍꯧꯒꯠꯂꯤ ꯍꯥꯎ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯋꯥꯔꯕꯣ ꯑꯦꯕꯥ ꯑꯩꯗꯤ ꯀꯩꯒꯤ ꯋꯥꯗꯣꯏꯕ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯀꯣ ꯁꯤꯒꯨꯝꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯦ ꯈꯟꯒꯅꯣ ꯄꯥꯝꯃꯨꯕ ꯍꯧꯒꯠꯂꯒ ꯊꯣꯏꯕꯤꯅ ꯍꯤꯞꯂꯤꯕ ꯕꯦꯗ ꯑꯗꯨꯗ ꯐꯝꯃꯤ ꯐꯖꯅ ꯑꯝꯇ ꯄꯣꯊꯥꯎ ꯄꯥꯝꯃꯨꯕꯒꯤ ꯈꯨꯠꯇꯨꯅ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯞꯅ ꯅꯥꯟꯕꯤꯔꯤ ꯗꯥ ꯌꯥꯝ ꯋꯥꯔꯝꯒꯗꯕ ꯃꯥꯜꯂꯦ ꯋꯥꯗꯦ ꯁꯨꯡꯋꯥ ꯋꯥꯗꯦ ꯑꯩꯗꯤ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯎꯅꯤꯡꯕꯗ ꯉꯥꯎꯔꯕꯅꯤ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯄꯥꯟꯊꯣꯏ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯂꯝꯉꯥꯟꯕ ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥꯁꯨ ꯌꯧꯔꯛꯑꯅꯤ ꯏꯇꯩꯃꯁꯨꯅꯦ ꯑꯁꯣꯝꯗ ꯗ꯭ꯌꯨꯇꯤ ꯊꯥꯗꯣꯛꯄ ꯌꯥꯗꯕꯩ ꯂꯥꯛꯄ ꯐꯔꯛ ꯇꯥꯔꯦ ꯍꯥꯏꯕꯅꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯤ ꯂꯥꯛꯑꯅꯤ ꯍꯣꯏ ꯑꯗꯣ ꯑꯣꯄꯔꯦꯁꯟ ꯇꯧꯕꯁꯤ ꯀꯩꯝ ꯇꯧꯔꯣꯏꯗ꯭ꯔꯥ ꯀꯔꯤꯕꯨ ꯇꯧꯗꯣꯔꯤꯌꯦ ꯀꯩꯝ ꯇꯧꯔꯣꯏꯗ ꯊꯣꯏꯕꯤꯅ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯁ ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯍꯌꯦꯡꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯌꯨꯀꯣ ꯂꯩꯗꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯏꯟꯗꯤꯔꯥꯁꯨ ꯌꯧꯔꯛꯇꯨꯅ ꯀꯔꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯤ ꯏꯕꯨꯡꯉꯣ ꯍꯌꯦꯡꯕꯨ ꯄꯨꯡ ꯀꯌꯥꯅꯤ ꯍꯥꯏꯒꯦ ꯏꯃꯥ ꯄꯨꯡ 9:30ꯅꯤ ꯍꯥꯏꯅꯦ ꯐꯔꯦ ꯏꯃꯥ ꯑꯩ ꯆꯥ ꯅꯨꯡ ꯑꯝꯇ ꯂꯧꯔꯨꯈꯤꯒꯦ ꯍꯣꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯌꯥꯝ ꯄꯨꯝꯕ ꯂꯣꯏꯅ ꯂꯥꯛꯂꯦ ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯂꯥꯏꯇꯤꯟ ꯈꯨꯔꯨꯝꯂꯒ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯏ ꯑꯌꯤꯡꯕꯤ ꯅꯤꯡꯊꯤꯕꯤꯁꯨ ꯌꯥꯎꯔꯤ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯏꯟꯗꯤꯔꯥ ꯑꯅꯤꯅ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯏꯁꯣꯔ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯃꯤꯠ ꯃꯃꯥꯏ ꯄꯥꯡꯅꯅꯕ ꯊꯧꯅꯤꯖꯔꯤ ꯅꯔꯁ ꯑꯅꯤ ꯆꯪꯉꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯁꯦꯝ ꯁꯥꯅꯅꯕ ꯍꯥꯏꯔꯔꯤ ꯄꯥꯝꯃꯨꯕꯅ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ ꯑꯩ ꯂꯩꯗꯣꯏꯅꯦ ꯑꯗꯨꯝ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇꯨꯗ ꯄꯥꯝꯃꯨꯕꯅ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯏꯆꯦ ꯑꯩ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯀꯦꯀꯣ ꯏꯃꯥꯅꯅꯦ ꯕꯣꯔ ꯄꯤꯔꯕꯅꯤ ꯊꯣꯏꯕꯤ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯏꯟꯁꯤꯟꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯇꯨꯐꯛ ꯇꯨꯐꯥꯏ ꯂꯣꯏꯅ ꯆꯜꯂꯒ ꯂꯩꯕꯒꯨꯝ ꯇꯧꯏ ꯄꯥꯝꯃꯨꯕꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯁꯥꯗꯨ ꯅꯦꯅꯥ ꯑꯃ ꯏꯇꯥ ꯇꯥꯖꯗꯕꯒꯨꯝ ꯇꯧꯏ ꯑꯃꯨꯛ ꯆꯠ ꯑꯃꯨꯛ ꯐꯝ ꯇꯧꯔꯒ ꯂꯩ ꯃꯁꯥꯗꯣ ꯄꯨꯡ 1.5 ꯃꯇꯨꯡꯗ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯄꯗꯨꯗ ꯃꯌꯥꯝꯗꯨ ꯍꯥꯏꯐꯦꯠ ꯑꯃꯒ ꯌꯦꯡꯅꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯔꯁ ꯑꯃꯅ ꯅꯤꯡꯊꯥꯅ ꯌꯣꯝꯂꯒ ꯄꯨꯊꯣꯔꯛꯏ ꯅꯔꯁ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯑꯃ ꯐꯪꯂꯦ ꯃꯌꯥꯝ ꯂꯣꯏꯅ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯅꯩ ꯑꯌꯤꯡꯕꯤꯅ ꯅꯔꯁꯇꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯧꯏ ꯃꯄꯥ ꯃꯥꯜꯂꯦꯗ ꯁꯤꯗꯤ ꯅꯔꯁ ꯑꯗꯨꯅ ꯍꯥꯏꯔꯛꯄꯅꯤ ꯄꯥꯝꯃꯨꯕ ꯑꯉꯥꯡ ꯑꯗꯨ ꯄꯦꯟꯅ ꯌꯦꯡꯖꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯥꯎꯔꯤꯕ ꯄꯥꯝꯃꯨꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯑꯉꯛꯄꯅꯤ ꯄꯥꯝꯃꯨꯕ ꯍꯥꯏꯐꯝ ꯈꯪꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯈꯨꯗꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯈꯦꯠꯅꯕꯒꯨꯝ ꯇꯧꯏ ꯉꯁꯤꯗꯤ ꯄꯥꯝꯃꯨꯕ ꯃꯄꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯔꯤꯕ ꯀꯌꯥꯗ ꯄꯦꯟꯖꯔꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯊꯣꯏꯕꯤ ꯌꯨꯝꯗ ꯄꯨꯊꯔꯛꯂꯤ ꯏꯟꯗꯤꯔꯥ ꯌꯨꯝꯗ ꯂꯩꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯤ ꯄꯥꯝꯃꯨꯕ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯁ꯭ꯋꯁꯇꯤ ꯄꯨꯖꯥꯁꯨ ꯂꯣꯏꯈ꯭ꯔꯦ ꯄꯥꯝꯃꯨꯕ ꯁꯣꯐꯥꯗ ꯐꯝꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯄꯝꯖꯔꯤ ꯑꯉꯛꯄꯅꯤ ꯄꯥꯝꯃꯨꯕꯒꯤ ꯃꯑꯣꯡ ꯃꯇꯣꯝꯇ ꯑꯉꯥꯡ ꯑꯗꯨ ꯂꯛꯅꯗꯨꯅ ꯁꯥꯟꯅꯔꯤ ꯕꯕꯥꯒꯤ ꯄꯥꯟꯊꯣꯏ ꯅꯪ ꯍꯌꯦꯡ ꯆꯥꯎꯔꯒ ꯀꯩ ꯑꯣꯏꯅꯤꯡꯉꯦ ꯈꯨꯝꯃꯨ ꯊꯣꯏꯕꯤꯁꯨ ꯄꯥꯝꯃꯨꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯆꯔꯤ ꯑꯉꯥꯡꯗꯨꯅ ꯍꯧꯖꯤꯛ ꯄꯄꯥ ꯑꯩꯗꯤ ꯑꯗꯨ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯔꯛꯑꯗꯤ ꯑꯉꯥꯡꯒꯗꯣ ꯂꯪꯈꯤꯗꯧ ꯃꯥꯜꯂꯤ ꯍꯩꯗꯦꯅꯦ ꯅꯪꯕꯣ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯕꯦꯃꯥ ꯄꯄꯥꯁꯦ ꯑꯝꯇ ꯐꯥꯖꯤꯜꯂꯨ ꯄꯥꯝꯃꯨꯕ ꯁꯨꯝ ꯐꯥꯖꯤꯜꯂꯁꯨ ꯀꯥꯏꯗꯦꯀꯣ ꯏꯆꯥꯅ ꯐꯥꯖꯤꯟꯕꯕꯨ ꯅꯠꯇ꯭ꯔꯥ ꯀꯗꯥꯏ ꯄꯤꯔꯛꯑꯣ ꯑꯁ ꯉꯥꯏꯍꯥꯛꯇ ꯄꯝꯈꯤꯒꯦ ꯀꯩꯅꯣꯅꯦ ꯑꯁ ꯋꯥꯔꯅꯤꯕ ꯑꯗꯨꯅꯅꯦ ꯋꯥꯔꯁꯨ ꯄꯨꯟꯅ ꯋꯥꯃꯤꯟꯅ ꯇꯥꯕ ꯑꯗꯨꯏ ꯅꯠꯇꯦꯍꯦ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ ꯑꯉꯥꯡꯗꯣ ꯃꯕꯨꯛ ꯂꯥꯝꯃꯝꯃꯅꯤꯌꯦ ꯁꯦ ꯐꯖꯅ ꯂꯧ ꯑꯃꯨꯛ ꯂꯪꯊꯣꯛꯈꯤꯅꯤꯀꯣ
Manichandra masu amaga amuk fangbaduda masadu pangnungda nungaijaba fawi. Manichandra khakta natte imung aduda lairibasing pumnamaki maithongda haraubagi mamitani tariba. Pamuba office chagi halaktuna ka manungda changi. Thoibi angang aduga punna hipli. Pamuba hek changakpaga athai tawdringai mai oklaga angang adu hana makhajaida chupi. Pamuba na papagi thawai nuksibana amuk harakani ko haraklaga amuk sumbira loire kaino. Is ado lairik ngambaido kay hairak Pamuba na ama as kawreda naide ngasaido moina amadi lawru law haibani makhumga pandriba ama aina panaba mahana piyu haibadugi as kawredana adudi hayeng adum lawbiro ko lawrage mimi chado ngasai la amisida kedobla amiba sum lahambanida angang masak yiningida fare makhadagi kegem da charuki ko Mathangi numitni Pamuba Iraipak Place chatuna lairik adu lawnanaba hotnari aidi ngarangdo dum kawraba tawrise nupaduna aisu kedorabano na khalamini hoyedo makhatabadi kopi chahum kharangkanda loigane sir na hana madukido ningthizana pathokpiraba matungda asoirando amuk semdokpiro aduga mo kopi namba haujarage isu fare adudi awat paisa dodi hayeng lairik lorba matungda piba yaba natro yaye kesu kaide hoi adudi amuk chaluki ko Pamuba sa lairik tu puraga hotel zamna lai matam so adu mangali thabak su thoina leiba nate Pamuba lairik tu haifet paba hawi lairik tu gi ahan ba pandupta asumna iri nangai se nupi oibi amagi punsida khwaidagi nungaiba khwaidagi awaba numitsi karino khangra nahak na nupi ama oiramba tarabadi madu soidana khanglamgani adubu natte nahakti nupi oibigi mapo khangpham thokte nupi gi awaba nupi gi nungaiba ningogi punsina mapamlam nung thadoklamdagi mikup aduda phawriba ihul nupi tana khangani kayadi nungsijariba kayadi nungoliba ningogi punsina mapamlam nung thadoklamdagi mikup aduda phawriba ihul adudi nupi tana khangani kayadi nungsijariba kayadi nungoliba pukningna aisu phawkhibani numitto aina yum thadoklamdagi mikup aduda nungsiraba imana aibu aroiba oina khut chikpiduna nungsina kolaga kapkhiba ado ngasisu imit asida imagi pirang piroinaba meeting sing ado ising singna adumak uri anauba asha amagi wakhalda aini ipuroibagi thongjilla khong thangjilakduna sagaigi amadi yum madugi lining thau amadi lairembi anige masai konda changjaduna ai sagai unki khalluba wakhal oihaningkhiba mawong pumnamakna aibu minambiramle pamjaba mana nungsiba mana aibu luhongbagi numidang aduda aibu nungsibagi loinaidraba irik aduna pena khikpirakani haibagi ashada aina thangjalakhiba khongthang adu pumnamak aremba tabagum thoklare aigi awaba aigi nungaitaba pumba khangsinadana aigi ipuroiriba mana ningaidana tumina leithokhibada ai ningamda pirangtana thallaba mitsina warauna mabu yengjaki ai khangi ai nupini haiba adubu numit aduda aigi thauna aigi lingjil pumba phajingba khumtauki hainingba wahai yengningba mityeng amata haijaba yengjaba ngamdana wana lenjaki thamogi asengba nungsibabu namhatlaga wakhalgi apambada ai mikup khuding iraknaba haibadu oire ngashidi mana aibu pamdribara natraga aibu changin tauribara wahangsina ai ahing nungthil kangdana tattana hangjaki kayaraksu khankibani aisi hingbagi kanadraba ama oiridara haina adubu ai thangnaba mikupta hingningbagi apambadi adumak phawraki ngasisu ai hingli hingkini loinaidraba punsigi ipakta aina nungsibagi firal paiduna ai awangba chingjaw kaya kaduna nungsigi firal maning tamna paihangani aina magi minungsigi iri khujok amata oirabasu fanglabadi khanna kayada wana lenjakhiba adubu pumnamak aremba oiduna tokle ninghannaba kayana ngasidi thamoida tasona thinbagum chaina faurare laibakta tamlambani hairasira natraga taibangi machatni punsigi khongchatni khalasira phumbangnaba wakhalna aibu koyot otpiri ngasidi ai Pamuba ahanbagi chenagi wahising adu paba loirakpada mitludagi sinthareba pirang adu chena adu tap tarai mikup aduda Pamuba haifam khangdaba haibadu oire
ꯃꯍꯥꯛꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯒ ꯄꯥꯝꯃꯨꯕ ꯃꯇꯣꯝꯇꯅ ꯊꯃꯣꯏꯗ ꯈꯨꯠꯇꯨꯝ ꯁꯨꯖꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯏꯕꯤꯅ ꯋꯥꯔꯝꯒꯗꯕ ꯃꯍꯥꯛꯅ ꯈꯜꯂꯝꯒꯗꯕꯁꯤꯡ ꯑꯗꯨ ꯈꯟꯖꯤꯜꯂꯨꯔꯒ ꯄꯥꯝꯃꯨꯕ ꯄꯤꯔꯥꯡ ꯑꯗꯨ ꯁꯤꯟꯊꯒꯅꯨ ꯌꯥꯗ꯭ꯔꯦ꯫ ꯄꯥꯝꯃꯨꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯄꯥꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ꯫ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯔꯨꯃꯥꯜ ꯑꯗꯨꯅ ꯇꯩꯊꯣꯛꯂꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯕꯦꯛꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯊꯣꯏꯕꯤ, ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯁꯦꯡꯅ ꯂꯥꯜꯂꯦ ꯊꯣꯏꯕꯤ, ꯑꯩ ꯂꯥꯜꯂꯦ꯫ ꯄꯥꯝꯃꯨꯕ ꯕꯣꯇꯜꯗꯒꯤ ꯏꯁꯤꯡ ꯑꯗꯨ ꯊꯛꯂꯒ ꯕꯦꯒ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯖꯤꯜꯗ ꯂꯩꯔꯤꯕ ꯊꯣꯏꯕꯗꯨ ꯄꯥꯝꯃꯨꯕ ꯊꯣꯛꯂꯛꯄꯗꯨꯗ ꯍꯥꯏꯐꯦꯠ ꯏꯉꯛꯉꯛꯏ꯫ ꯄꯥꯝꯃꯨꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯁꯨ ꯏꯃꯛꯃꯛꯄꯗꯨꯗ ꯊꯣꯏꯕ ꯋꯥ ꯉꯥꯡꯕ ꯑꯀꯤꯕ ꯐꯥꯎꯖꯩ꯫ ꯊꯣꯏꯕꯅ, ꯁꯥꯔ, ꯍꯜꯂꯗ꯭ꯔꯥ? ꯊꯣꯏꯕ, ꯑꯩ ꯍꯜꯂꯒꯦ꯫ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ꯫ ꯅꯪ ꯀꯥꯁꯦ ꯁꯣ ꯂꯣꯟꯁꯤꯜꯂꯒ ꯍꯥꯟꯅꯒꯤ ꯊꯝꯐꯝꯗꯨꯗ ꯑꯗꯨꯝ ꯊꯝꯂꯝꯂꯣꯀꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯗꯣꯛꯄ ꯍꯩꯔꯝꯗꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯏ꯫ ꯒꯥꯔꯤ ꯀꯥꯈꯠꯇꯨꯅ ꯌꯨꯝ ꯇꯝꯅ ꯒꯥꯔꯤꯗꯨ ꯊꯧꯔꯛꯏ꯫ ꯄꯥꯝꯃꯨꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯁꯥꯗꯨ ꯃꯪꯕꯒꯨꯝ ꯇꯧꯏ꯫ ꯋꯥꯈꯜ ꯑꯃꯗ ꯏꯇꯥꯎ ꯇꯥꯎꯖꯩ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯨ ꯃꯤꯠꯃꯥꯡꯗ ꯎꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯄꯥꯝꯃꯨꯕ ꯌꯨꯝ ꯌꯧꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯖꯤꯜꯂꯒ ꯁ꯭ꯇꯤꯌꯔ ꯑꯗꯨꯗ ꯇꯞꯅ ꯀꯥꯈꯠꯂꯛꯏ꯫ ꯄꯥꯝꯃꯨꯕ ꯊꯣꯡꯗꯨ ꯇꯞꯅ ꯏꯜꯂꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯊꯣꯡ ꯍꯥꯡꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯄꯥꯝꯃꯨꯕ ꯊꯣꯡꯖꯤꯜꯗꯨꯗ ꯂꯦꯞꯄꯤ꯫ ꯊꯣꯏꯕꯤꯅ, ꯙꯥ, ꯀꯩꯗꯧꯔꯒꯦ? ꯄꯥꯝꯃꯨꯕ ꯋꯥ ꯑꯃꯇ ꯉꯥꯡꯗꯦ꯫ ꯕꯦꯒꯇꯨ ꯃꯈꯨꯠꯇꯒꯤ ꯇꯞꯅ ꯊꯥꯗꯩ꯫ ꯄꯥꯝꯃꯨꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯗꯨ ꯄꯥꯈꯠꯄꯣꯏ ꯀꯩꯕꯣꯏ ꯑꯉꯥꯡꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯃꯨꯡꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯄꯥꯝꯃꯨꯕꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ, ꯙꯥ, ꯁꯤ ꯀꯩꯗꯧꯔꯒꯦꯕ? ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯒꯤ ꯃꯃꯥꯏꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯜꯂꯤ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯒꯤ ꯃꯤꯠ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯄꯥꯝꯃꯨꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤꯁꯨ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯂꯤ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯗ ꯌꯦꯡꯅ ꯌꯦꯡꯅ ꯃꯤꯠ ꯑꯅꯤꯗꯒꯤ ꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯄꯥꯝꯃꯨꯕꯒꯤ ꯃꯈꯨꯠ ꯑꯅꯤꯗ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏꯗꯨꯕꯨ ꯅꯨꯡꯁꯤꯅ ꯅꯥꯜꯂꯛꯏ꯫ ꯊꯣꯏꯕꯤ, ꯀꯩ ꯍꯥꯏꯒꯦꯗ? ꯑꯩꯉꯣꯟꯗ ꯌꯦꯡꯉꯣ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯩ ꯅꯪ ꯅꯨꯡꯁꯤꯌꯦ ꯊꯣꯏꯕꯤ꯫ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇ ꯈꯪꯆꯨꯞ ꯆꯨꯞꯄꯤ꯫ ꯊꯣꯏꯕꯤꯅ, ꯙꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯩ ꯀꯩꯁꯨ ꯇꯧꯗꯦ꯫ ꯉꯁꯤꯗꯤ ꯅꯪꯁꯦ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯒꯨꯝ ꯇꯧꯋꯤ꯫ ꯑꯩꯒꯤ ꯃꯉꯥꯎ ꯊꯤꯕ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯗꯨꯅ ꯅꯪꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ ꯊꯣꯏꯕꯤ꯫ ꯁꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯣ, ꯆꯪꯉꯣꯗ꯫ ꯊꯣꯏꯕꯤꯅ ꯄꯥꯝꯃꯨꯕꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯤꯡꯁꯤꯜꯂꯤ꯫ ꯙꯥ, ꯁꯤꯗ ꯐꯝꯃꯣꯁꯦ꯫ ꯀꯩꯗꯧꯔꯒꯦꯕ? ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ, ꯑꯩ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯩꯒꯤ ꯀꯞꯄꯤꯅꯣꯕ? ꯁꯦ, ꯄꯤꯒ ꯇꯥꯒꯅꯨ꯫ ꯑꯩ ꯂꯩꯔꯤꯉꯩꯗ ꯗꯗꯥꯅ ꯀꯩꯒꯤ ꯄꯤ ꯇꯥꯗꯣꯏꯅꯣ? ꯑꯩ ꯂꯩꯔꯤꯉꯩꯗ ꯗꯗꯥꯅ ꯄꯤ ꯇꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯦ, ꯑꯩ ꯇꯩꯊꯣꯛꯄꯤꯒꯦ꯫ ꯄꯤ ꯇꯩꯊꯣꯛꯀꯦ ꯇꯧꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯝꯃꯨꯕꯅ ꯇꯥꯞ ꯐꯥꯏ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯁꯦ ꯃꯅꯤꯡ ꯇꯝꯍꯜꯂꯨ ꯊꯣꯏꯕꯤ꯫ ꯑꯩꯅꯁꯨ ꯑꯊꯤꯡꯕ ꯄꯤꯕ ꯄꯥꯝꯗꯦ, ꯅꯪꯅꯁꯨ ꯑꯊꯤꯡꯕ ꯄꯤꯒꯅꯨ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯒꯅꯨꯗ, ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯁꯦ, ꯀꯞꯀꯅꯨ ꯍꯥꯏꯕꯅꯦ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯩꯅ ꯉꯁꯤ ꯄꯤ ꯁꯤꯟꯊꯔꯤꯕꯁꯦ꯫ ꯑꯩ ꯈꯪꯉꯦ, ꯅꯪꯅ ꯅꯨꯃꯤꯠꯇꯨꯗ ꯈꯜꯂꯝꯒꯗꯕ ꯋꯥꯈꯜ ꯁꯤꯟꯊꯔꯝꯒꯗꯕ ꯄꯤꯔꯥꯡꯗꯣ꯫ ꯅꯪꯅ ꯃꯇꯝ ꯀꯨꯏꯅ ꯄꯤꯔꯥꯡ ꯀꯪꯗꯕ ꯃꯈꯩ ꯏꯃꯥꯡꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯂꯩꯕ ꯉꯝꯂꯒ ꯑꯩꯅ ꯉꯁꯤꯈꯛ ꯄꯤ ꯁꯤꯟꯊꯕꯅ ꯑꯩꯅ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ? ꯑꯩ ꯄꯦꯟꯅ ꯀꯞꯀꯦ꯫ ꯑꯩ ꯄꯦꯟꯅ ꯀꯞꯀꯦ ꯊꯣꯏꯕꯤ꯫ ꯊꯣꯏꯕꯤ ꯄꯥꯝꯃꯨꯕꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯂꯛꯏ꯫ ꯄꯥꯝꯃꯨꯕꯁꯨ ꯊꯣꯏꯕꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯑꯩ ꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯗꯥꯅ ꯀꯞꯄ ꯎꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇꯤꯌꯦ ꯗꯥ꯫ ꯑꯩꯅ ꯉꯁꯤ ꯁꯤꯟꯊꯔꯤꯕ ꯄꯤ ꯑꯃꯗꯤ ꯑꯩꯅ ꯗꯥꯒꯤ ꯃꯤꯠꯂꯨꯗꯒꯤ ꯇꯩꯊꯣꯛꯂꯤꯕ ꯄꯤꯁꯤꯅ ꯄꯤ ꯁꯤꯟꯊꯕꯒꯤ ꯑꯔꯣꯏꯕ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯄꯨꯟꯁꯤꯒꯤ ꯄꯤ ꯇꯥꯗꯕ ꯑꯣꯏꯁꯅꯨꯀꯣ ꯗꯥ꯫ ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯄꯥꯝꯃꯨꯕꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠꯅ ꯇꯩꯊꯣꯛꯏ꯫ ꯄꯥꯝꯃꯨꯕꯁꯨ ꯊꯣꯏꯕꯤꯒꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯇꯅꯧꯔꯕꯤ ꯈꯨꯠ ꯁꯥꯅ ꯄꯥꯏꯔꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯉꯥꯡꯗꯨ ꯀꯞꯂꯛꯏ꯫ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯩ꯫ ꯊꯣꯏꯕꯤꯅ, ꯙꯥ, ꯑꯉꯥꯡ ꯀꯞꯄꯤ꯫ ꯊꯦꯝꯃꯨ ꯐꯖꯅ꯫ ꯄꯥꯝꯃꯨꯕ ꯅꯨꯃꯤꯗꯥꯡ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗꯨ ꯄꯥꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯔꯤꯗꯨ ꯄꯥꯕ ꯈꯨꯗꯤꯡ ꯄꯥꯝꯃꯨꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯗꯕ ꯅꯨꯃꯤꯠ ꯌꯥꯎꯗꯦ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤꯗꯤ ꯊꯣꯏꯕꯤꯒꯤ ꯂꯥꯏꯔꯤꯛ ꯐꯣꯡꯕ ꯅꯨꯃꯤꯠꯅꯤ꯫ ꯑꯄꯤꯛꯄ ꯑꯉꯥꯡ ꯆꯦꯜꯂꯤꯕꯅꯤꯅ ꯏꯟꯗꯤꯔꯥꯅ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨꯕు ꯁꯦꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯐꯪꯁꯟ ꯍꯧꯅꯅꯕ ꯃꯌꯥꯝ ꯃꯊꯪ ꯂꯥꯛꯅꯗꯨꯅ ꯐꯝꯕ ꯍꯧꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯕꯨ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤꯕ ꯆꯤꯐ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯑꯃꯗꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯡꯁꯨ ꯂꯦꯡꯁꯤꯟꯗꯨꯅ ꯃꯩꯔꯥ ꯆꯨꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯍꯧꯗꯣꯛ ꯋꯥꯍꯩꯅꯆꯤꯡꯕ ꯍꯥꯏꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯑꯗꯨꯕꯨ ꯏꯔꯤꯕ ꯊꯣꯏꯕꯤꯗꯒꯤ ꯋꯥꯍꯩ ꯈꯔꯈꯛ ꯊꯝꯕꯤꯅꯅꯕ ꯀꯧꯊꯣꯔꯛꯂꯤ꯫
ꯊꯣꯏꯕꯤ ꯁ꯭ꯇꯦꯖ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯦꯡꯉꯤ꯫ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯎꯗꯦ ꯃꯍꯥꯛ ꯄꯥꯝꯃꯨꯕ ꯈꯛꯇꯅꯤ ꯎꯔꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯣꯏꯕꯤ ꯃꯥꯏꯛ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ ꯃꯌꯥꯏ ꯇꯥꯡꯕꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯔꯨꯞ ꯃꯄꯥꯡ ꯁꯥꯇ꯭ꯔ ꯅꯍꯥꯔꯣꯜ ꯈ꯭ꯋꯥꯏꯈꯤꯕꯤꯛꯄꯨꯁꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩ ꯏꯁꯥꯃꯛ ꯋꯥꯔꯤ ꯏꯒꯦ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯗ ꯈꯟꯈꯤꯕꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯈꯪꯗꯦ ꯀꯔꯝꯕ ꯀꯅꯥꯒꯤ ꯊꯧꯒꯟꯁꯤꯟꯅꯅꯣ ꯍꯥꯏꯕ ꯑꯩ ꯋꯥꯈꯜꯗ ꯏꯅꯤꯡꯕꯒꯤ ꯍꯨꯜ ꯑꯃꯈꯛ ꯈꯪꯐꯥꯎ ꯐꯥꯎꯔꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩ ꯏꯁꯥꯒꯤ ꯗꯥꯏꯔꯤ ꯍꯥꯡꯗꯨꯅ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯊꯕ ꯍꯧꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯕꯗ ꯃꯊꯪ ꯏꯊꯗꯨꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯋꯥꯔꯤ ꯅꯪꯉꯩꯁꯦ ꯍꯥꯏꯕ ꯋꯥꯔꯤ ꯑꯁꯦ ꯈꯨꯗꯣꯜ ꯇꯧꯕ ꯐꯪꯖꯔꯤ꯫ ꯃꯁꯤꯒꯤ ꯑꯆꯧꯕ ꯀ꯭ꯔꯦꯗꯤꯠꯇꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯂꯥꯏꯁ꯭ꯔꯝ ꯄꯥꯝꯃꯨꯕ ꯈꯨꯃꯟꯗ ꯄꯤꯖꯒꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯤꯌꯥꯝꯗ ꯀꯥꯟꯅꯕ ꯐꯪꯂꯕꯗꯤ ꯑꯩꯅ ꯋꯥꯔꯤ ꯑꯁꯤꯗ ꯈꯨꯠ ꯊꯥꯖꯕꯒꯤ ꯑꯩ ꯏꯁꯥꯅ ꯀꯥꯟꯅꯕ ꯍꯥꯏꯕꯗꯣ ꯐꯪꯂꯦ ꯍꯥꯏꯅ ꯂꯧꯖꯒꯅꯤ꯫ ꯉꯁꯤꯒꯤ ꯃꯣꯗꯔꯟ ꯋꯥꯔꯜꯗꯁꯤꯗ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯐꯤꯗꯝꯅꯐꯝ ꯑꯃꯗꯤ ꯑꯆꯦꯠꯄ ꯊꯥꯖꯕ ꯀꯌꯥ ꯑꯁꯤꯕꯨ ꯎꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕꯒꯨꯝ ꯂꯩꯔꯤꯕ ꯑꯃꯗꯤ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯐꯪꯐꯝ ꯊꯣꯛꯄ ꯃꯤꯅꯨꯡꯁꯤꯒꯤ ꯍꯛ ꯑꯗꯨꯕꯨ ꯐꯪꯂꯛꯇ꯭ꯔꯕꯗ ꯅꯨꯄꯤ ꯀꯌꯥꯅ ꯊꯃꯣꯏꯗ ꯀꯔꯝꯅ ꯆꯩꯅꯥ ꯈꯥꯡꯕꯒꯦ ꯍꯥꯏꯕꯗꯣ ꯈꯖꯤꯛꯇꯪ ꯆꯦ ꯀꯣꯂꯣꯝꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯃꯁꯤꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯕ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯑꯩ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯒ ꯃꯊꯪ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯊꯣꯏꯕꯤ ꯀꯨꯝꯊꯗꯨꯅ ꯄꯥꯝꯃꯨꯕꯒꯤ ꯑꯣꯏꯔꯣꯝꯗ ꯇꯞꯅ ꯐꯝꯊꯩ꯫ ꯑꯏꯕꯤ ꯃꯁꯥꯃꯛꯇꯒꯤ ꯋꯥꯍꯩ 5-10 ꯐꯣꯡꯗꯣꯛꯄꯤꯔꯕ ꯃꯇꯨꯡꯗ ꯑꯁꯦꯝ ꯋꯥꯔꯤ ꯅꯪꯉꯩꯁꯦ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯃꯁꯛ ꯇꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯈꯨꯃꯟ ꯍꯣꯇꯦꯜꯒꯤ ꯄ꯭ꯔꯣꯄꯥꯏꯇꯔ ꯑꯣꯏꯔꯤꯕ ꯂꯥꯏꯁ꯭ꯔꯝ ꯄꯥꯝꯃꯨꯕ ꯈꯨꯃꯟꯕꯨ ꯁ꯭ꯇꯦꯖꯇ ꯀꯧꯁꯤꯟꯖꯔꯤ꯫ ꯄꯥꯝꯃꯨꯕ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯁ꯭ꯇꯦꯖꯇ ꯀꯥꯈꯠꯂꯛꯏ꯫ ꯄꯥꯝꯃꯨꯕꯁꯨ ꯊꯥꯒꯠꯐꯝ ꯊꯣꯛꯄ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯊꯪ ꯊꯥꯒꯠꯂꯕ ꯃꯇꯨꯡ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯆꯥꯎꯔꯥꯛꯄ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯄꯥꯝꯃꯨꯕꯅ ꯑꯩ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯕꯨ ꯃꯁꯛ ꯇꯥꯛꯄ ꯐꯪꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯌꯥꯝꯅꯁꯨ ꯄꯦꯟꯗꯕ ꯐꯥꯎꯏ꯫ ꯑꯩ ꯏꯁꯥꯅ ꯁꯦꯡꯅ ꯑꯗꯨꯃꯛ ꯍꯥꯏꯖꯒꯦ꯫ ꯉꯁꯤ ꯑꯩꯒꯤ ꯋꯥꯏꯐꯅ ꯏꯔꯤꯕ ꯅꯪꯉꯩꯁꯦ ꯍꯥꯏꯔꯤꯕ ꯅꯣꯚꯦꯜ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯄꯨꯝꯕ ꯉꯁꯤ ꯃꯤꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯏꯈꯧ ꯄꯣꯡꯅ ꯉꯥꯡꯂꯤꯕ ꯑꯩꯅꯤ꯫ ꯄꯥꯝꯃꯨꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯊꯣꯏꯕꯤ ꯍꯥꯏꯐꯦꯠ ꯉꯛꯅ ꯄꯥꯝꯃꯨꯕꯗ ꯌꯦꯡꯉꯤ꯫ ꯄꯥꯝꯃꯨꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯄꯥꯝꯃꯨꯕꯅ ꯅꯨꯄꯤ ꯑꯃꯅ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡ ꯌꯨꯝꯂꯛ ꯁꯥꯒꯩ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯊꯧꯖꯥꯜ ꯃꯔꯤꯛ ꯑꯃ ꯐꯥꯎꯕ ꯐꯪꯗ꯭ꯔꯕꯗ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯋꯥꯅ ꯈꯥꯡꯖꯕ, ꯑꯍꯤꯡ ꯀꯌꯥ ꯍꯥꯏꯐꯝ ꯈꯪꯗꯅ ꯂꯦꯟꯖꯕ, ꯀꯌꯥꯗ ꯆꯥꯛꯅ ꯈꯥꯡꯖꯕ ꯄꯨꯝꯅꯃꯛ ꯑꯗꯨꯅ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯌꯥꯡꯂꯦꯟ ꯁꯔꯨ ꯑꯣꯏꯗꯨꯅ ꯆꯠꯄꯅꯤ꯫ ꯅꯤꯡꯊꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯋꯥꯔꯤ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯛꯂꯝ ꯀꯥꯏꯗꯅ ꯁꯥꯒꯠꯇꯨꯅ ꯆꯦꯛꯁꯤꯟꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯑꯣꯏꯍꯜꯂꯤ꯫ ꯌꯥꯎꯔꯤꯕ ꯄꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯑꯃꯃꯝ ꯁꯦꯝꯗꯨꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯉꯥꯛꯁꯦꯟꯗꯨꯅ ꯋꯥꯔꯤ ꯑꯁꯤꯗ ꯊꯝꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯄꯨꯡ ꯑꯣꯏꯅ ꯂꯥꯏꯖ ꯍꯥꯏꯔꯤꯕ ꯄꯥꯇ꯭ꯔ ꯑꯁꯤꯗ ꯑꯆꯧꯕ ꯖꯒꯥ ꯑꯃ ꯄꯤꯗꯨꯅ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯄꯥꯇ꯭ꯔ ꯑꯁꯤꯅ ꯂꯥꯏꯖꯒꯤ ꯋꯥꯔꯤꯕꯨ ꯇꯞꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯁꯥꯒꯠꯂꯤ꯫ ꯇꯁꯦꯡꯅ ꯋꯥꯔꯤ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯀꯥꯟꯅꯕ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯅꯤꯃꯛꯇ ꯀꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯑꯃꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯏꯕꯤ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯃꯐꯝꯗꯁꯨ ꯑꯩꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃ ꯏꯕꯤꯗꯨꯅ ꯃꯤꯌꯥꯝꯒꯤ ꯊꯧꯒꯜ ꯇꯧꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯑꯃꯗꯤ ꯃꯗꯨꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯅꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯃꯇꯦꯡ ꯄꯥꯡꯖꯒꯅꯤ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯇꯦꯟꯁꯤꯟꯖꯒꯦ꯫ ꯐꯪꯁꯟ ꯑꯗꯨ ꯇꯞꯅ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯊꯣꯏꯕꯤ ꯆꯥꯛ ꯑꯗꯨ ꯄꯥꯝꯃꯨꯕꯅ ꯄꯨꯈꯠꯂꯛꯏ꯫ ꯄꯥꯝꯃꯨꯕꯅ ꯆꯥꯛꯁꯤ ꯆꯥꯔꯁꯤꯁꯦ, ꯑꯩ ꯑꯗꯨꯝ ꯃꯈꯥꯗ ꯆꯥꯔꯁꯨ ꯌꯥꯕꯁꯤꯗ ꯅꯪꯅ ꯌꯥꯔꯁꯨꯅꯦ ꯑꯩꯅ ꯌꯥꯔꯔꯣꯏ꯫ ꯄꯥꯝꯃꯨꯕ ꯈꯨꯠꯇꯨ ꯍꯥꯝꯂꯒ ꯆꯥꯛ ꯑꯗꯨ ꯇꯞꯅ ꯇꯣꯠꯄ ꯍꯧꯏ꯫ ꯄꯥꯝꯃꯨꯕꯅ ꯆꯥꯛ ꯑꯗꯨ ꯊꯣꯏꯕꯤꯗ ꯏꯟꯕꯤꯔꯤ꯫ ꯄꯥꯝꯃꯨꯕꯅ ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯏ꯫ ꯁꯦ ꯑꯃꯨꯛꯀꯁꯨ ꯂꯥꯁꯁꯨ ꯆꯥꯊꯣꯛꯎꯔꯣ, ꯅꯪ ꯂꯣꯏꯔ ꯆꯥꯔꯗꯧꯅꯤ꯫ ꯑꯁ ꯀꯩꯗꯧꯔꯒꯦ? ꯅꯨꯡꯁꯤꯌꯦ ꯍꯥꯏꯕ, ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯨꯡꯁꯤꯔꯤꯁꯤꯗꯤ꯫ ꯑꯗꯨꯕꯨꯗꯤ ꯈꯪꯖꯩꯗ ꯑꯩꯁꯨ, ꯑꯗꯣ ꯑꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯈꯪꯕ꯭ꯔꯥ? ꯅꯪꯅ ꯋꯥꯔꯤꯗꯨꯒꯤ ꯍꯧꯔꯛꯐꯝ ꯙꯥꯅꯤ ꯍꯥꯏꯔꯛꯄꯗꯨꯗ꯫ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤ ꯀꯩꯅꯣ? ꯁꯦ ꯑꯃꯨꯛ ꯀꯥꯊꯣꯛꯎ꯫ ꯄꯥꯝꯃꯨꯕ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯄꯤꯊꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯈꯗꯥꯡꯗ ꯇꯥꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯄꯥꯝꯃꯨꯕꯒꯤ ꯈꯨꯠ ꯑꯣꯏꯗꯨꯅ ꯇꯩꯊꯣꯛꯏ꯫ ꯌꯥꯔꯅꯤꯗ, ꯁꯦ
ꯈꯔꯒ ꯆꯥꯈꯤꯁꯤꯗꯅ ꯌꯥꯔꯅꯤ ꯎꯏ ꯑꯗꯣ ꯗꯥꯁꯨ ꯆꯥꯔꯨꯔꯣ ꯍꯣꯏꯕ ꯉꯥꯛꯇꯪ ꯂꯩꯔ ꯆꯥꯒꯦ ꯄꯥꯝꯃꯨꯕ ꯈꯨꯠ ꯁꯥ ꯍꯥꯝꯂꯒ ꯀꯣꯜꯂꯤꯛꯇꯨ ꯕꯥꯊꯔꯨꯝꯗ ꯊꯝꯂꯨꯔꯒ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯍꯤꯞꯄꯤ ꯃꯌꯥꯏꯗꯅ ꯄꯥꯟꯊꯣꯏꯗꯨ ꯇꯨꯝꯂꯤ ꯄꯥꯝꯃꯨꯕꯒꯤ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯟꯊꯣꯏꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯤꯔꯤ ꯊꯣꯏꯕꯤꯁꯨ ꯅꯥꯀꯟꯗ ꯐꯝꯂꯤ ꯑꯉꯥꯡꯁꯦ ꯍꯦꯛ ꯍꯧꯔꯛꯄꯗ ꯑꯩꯗꯤ ꯃꯄꯥꯟꯗ ꯁꯨꯝꯒꯗꯕꯅꯤꯀꯣ ꯁꯨꯝꯕꯤꯒꯦꯅ ꯑꯉꯥꯡ ꯁꯨꯝꯕꯕꯨ ꯀꯌꯥꯝ ꯋꯥꯗꯅ ꯏꯁ ꯈꯪꯉꯤꯀꯣ ꯑꯗꯣ ꯅꯪ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯨꯛ ꯏꯔꯣꯗꯅ ꯍꯟꯗꯛꯇꯤ ꯗꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯕꯤꯗ꯭ꯔꯤꯁꯤꯗꯤ ꯑꯩꯅ ꯅꯨꯡꯁꯤꯔꯕꯅꯤꯅ ꯋꯥꯔꯤ ꯏꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯁꯦ ꯌꯥꯗ꯭ꯔꯦ ꯄꯥꯝꯃꯨꯕꯅ ꯑꯃꯨꯛ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯩ ꯄꯥꯝꯃꯨꯕ ꯊꯣꯏꯕꯤꯕꯨ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯤ ꯊꯣꯏꯕꯤꯁꯨ ꯄꯥꯝꯃꯨꯕꯕꯨ ꯃꯈꯨꯠꯅ ꯀꯣꯜꯂꯛꯏ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯑꯉꯥꯡꯗ ꯊꯦꯡꯗꯨꯔ ꯃꯥꯜꯂꯤ ꯄꯥꯟꯊꯣꯏꯗꯨ ꯈꯪꯀꯞ ꯀꯞꯂꯛꯏ ꯑꯉꯥꯡ ꯀꯞꯂꯛꯄꯗꯨꯗ ꯑꯅꯤꯃꯛꯇꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯝꯃꯨꯕ ꯑꯅꯤꯃꯛ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯒ ꯃꯣꯃꯣꯟ ꯅꯣꯛꯃꯤꯟꯅꯩ ꯑꯍꯧꯕ ꯂꯩꯔꯝꯕꯅ ꯑꯔꯣꯏꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯌꯧꯔꯛꯂꯦ ꯃꯇꯥꯡ ꯑꯁꯤꯗ ꯅꯪꯉꯩꯁꯦ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯗꯨ ꯌꯧꯔꯛꯂꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯗꯅ ꯏꯕꯤꯔꯛꯂꯕꯁꯨ ꯃꯌꯥꯝꯗ ꯄꯥꯗꯨꯅ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯅꯣꯜꯂꯨꯛꯅ ꯊꯝꯖꯔꯤ ꯑꯃꯗꯤ ꯂꯦꯞꯇꯅ ꯁꯟꯗꯣꯟ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯣꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯖꯔꯤ ꯋꯥꯐꯝ ꯈꯔꯁꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ